Amadi Lan Thum sing Eikhoina text Thiriba Leingak Ashina Ngakpa Ngamdre HAINA MPCC ki President KEISHAM Meghachandra na PHONGDOKKHRE ngasi Imphal ki Congress Bhavan da Manipur Pradesh Congress Committee na sinduna pangthokiba Sangvidhan Bachao rally da wafam asi phongdokladuna mahakna makha tana haikibada Jai ani fazilaklaba Manipur gi irang na maram oiraga IDP listing hongfu henbana community hall singda relief camp original leibada nupi oibi singna kaya gi matik wadam gani Constitution apiriba right to life, right to property Leingak Ashina thawai bidre Central Leingak na IDP singidamak kaithara kiba yamlaba sanfam sing mafam chana season navagi mami taba ude Leingak Ashina Constitution bu khongau nariba asigi mayokta miyam punna leminaduna Constitution apiriba right sing amata oina leminaduna kanminasi Congress Leingak na miyam gi damak honarak pathavak thoram singbu thazaduna Manipur bu kannaba honaminasi haibu wafam kayam hakna thamki pangthokiba thoramadda AICC gi secretary Manipur gi in charge Christopher Tilak CLP leader Okram Ivovi CWC member Gaikhangam Amadi atai atopa officials singabani miyam na thoramadu saruyaki tapna semgat jarakpa Eikhoigi Lan Thum mayamado mikup amada second amada manghan khibase masi kanana ngakadabano parjana ngakadaba natte yum mapu mahakna ngakadaba natte Leingak asigi Eikhoina tax piraga chalaiba sasan asina ngakadabani karamba khulaina ngakani Sangvidhan da piriba law mayam se sinaduna ngakani ngasi dia Eikhoi punamak ngak kidre Eikhoigi Punshi ngak kidre Eikhoigi Lan Thum masini ngasi Eikhoina ngasi wariba 60,000 hena lising humpu hena ngasi IDP mayam singna community honda kayam kuina laigani sahi ani megi lakaduri batang ahum se sida sahi ani phagaduri bani nupi oiba singduna kayam waram gani lairak tamjari banaha sing satra sing kayam wajaram gani community hall amadabu laikai khunamagi mi punna kayam sahi ani kuina laiba karamba prithvi gi mafam di yawi manipur da lai Leingak asigi makha da lai biren ngam ba Leingak asigi makha da lai modi gi Leingak asigi makha da lai Central government na su Eikhoigi leiriba Sangvidhan ase ngaktraba ngakranaba instruction adigumba advice adu piraktraba state government gi sarkar asina su madu ngakranaba honatraba